Pumnamakpu Malem Yai na Khurumjari. Khorjeigi Nachom nang ngasi miyamgidamagta pujarakliba film asigi maming Indru Netru Nalai. Haibadi past, present, future haibani. Film asi 2015 da release taukiba science fiction comedy category gi South Indian movie amani. Film asna phangkiba rating sing IMDb da 10 gi manung da 8.1 amadi Google users na 91% gi like piraba film amani. Film asigi director amadi story writer Ravi Kumar R. Amadi film asigi producer CB Kumar. Main character sing film asigi hero Ilango gi saktam da Vishnu Bisal. Film asigi heroine Anu gi saktam da Mia George. Astrologer Puliveti Arumugam gi saktam da Karuna Karan. Anu gi mama gi saktam da Anupama Kumar. Indian scientist ama gi saktam da Arya. Gang leader Marthandam gi saktam da Jaya Valan. Anu gi mapa Raja Rathinam gi saktam da maming leraba South Indian actor Jaya Prakash. Main comedian ama oriba mechanic Parthasarathi gi saktam da TM Karthik Srinivasan. Amadi film asigi main villain Kuzandai Velu gi saktam da P Ravi Shankar. Okay guys, hojik ay film asigi explain hojirage. Ay nalizaba da soy kibalan kibamadi chithaba yawrabasu mayam na pukshil saw nangak pinaba noluksari. Amadi film asi time travel da based over film amo iba maramna mayam da kok ngawba samam na basi soy na makiyawrukani. Maramasna mayam da kok ngawba samam na basi thokta na magidamak ay nalizari bawari si amata samjin batawdana yamna munna tabiyo haizari. Matamda koiba time travel. Time travel haibasibu karamba matamda ngasidagi sahi kayagi matungda phangadagi haibasi miyoibagi wahangni. Wahang asigi paukumoyna 2065 ki matamda Indian scientist amana time travel device ama puthukpagi saktamni film asigi ahobasinda udlibasi. Mafam sida Indian scientist asi maming leraba South Indian actor Arya na saktam langli. Pocha kudingmak miyoibana season naba yanabagi trial amadi approve toba se mathau taba maramna Indian scientist asina mahaki oza oiriba professor amagi mafamda online call gi matengna mahakna puthokliba time travel device asibu approve tobina ba haizerami. Adubu Indian scientist asina mamang matamda pangthokkiba experiment kayada miyoi kaya amabu awaphamda tahankhre haibagidamak professor asina time travel device asibu approve tobiu haibi yaramde. Indian scientist asina professor gi mafamda device asigi maramda mayek sengna wafam kaya haizerami. Madudi handakti miyoi amata awaphamda tahallaroi. Masigi time travel device asi sizinarga miyoi bana past amadi future gi matamda chingsilaga tungda thoklakadaba khangba ngamdriba kaya bana khangdokpa amadi mamang matamda tawkiba asoiba kaya bana semdoktuna prithibida santi parakpada soidnamki mateng pangani haibu wafam. Masigi matungda scientist asina professor asigi mangda time travel device asi test tawgadori. Mahakna mahaki hui asibu device asida hapsilaga 2065 ki February gi tang 13 gi ahing pung 12 makhai taba matamdagi 2015 gi February 13 gi ahing pung 12 makhai gi timeline da travel to hungadori. Scientist asina asimasu hairami hui sina time travel to gadoriba matamsi 2015 gi timeline dani. Timeline da hek thungbaga second manga gi manungda device asida yawriba camera asina device asigi manak nakpada leiriba pochak singbu utlaba matungda second kuntra manga gi matungda 2065 ki timeline asida device asi soidana amuk halakani. Haibadi huisina time travel tawgadoriba matamsi subnagi second ifugi matamni. Adubu karigumbada 40 seconds ki matungda device asina 2065 ki timeline sida halaktaba tarabadi device asida yawriba explosive liquid asi soidana maki pokhairakani. Asumna pokhairabadi device asi soidana maki 2065 ki timeline sida amuk halakani haibwapam. Asumna hairaga scientist asina mahaki huisi 2015 ki timeline da travel tahunkre. Amadi device asina 2065 ki timeline da halaknaba 40 seconds ki countdown asi hek loikibaga device asigi signal mangkirami. Thawong asi ubadagi professor asina oireroi khanduna mahaksi offline oikre. Mathangi sinda 2015 gi February gi tang 12 da udli. Mafam sida Jyotish Shastra haibadi aikoina Panji hainariba sigi institute amada Panji tamliba mahiroi sing parikya ama thari. Mayam sigi manungda Puliveti Arumugam samna Punit haina khangnariba sisu yawri. Nakal amadana film asigi hero oiriba Ilango se bank amada mahaki business amagidamak loan lawnaba lai. Bank manager na Ilango bu mahakna lawgadoriba loan asigi sizinafam karino haina hanglai. Ilango na yu yunba dukan sing da sizinariba yu hanba bottle sing asi sizinaba loriba matungda bottle sing du da napliba sticker sing du lawthoklaga ningthina madubu sengdoklaba matungda anoba bottle ama oina sendoknaba machine puthoknabagidamak madugi investment oinabani hairi. Tasengna Ilango asi mahaki makhada miyoi kaya bu thapak piba pamjaba miyoi amani. Adabu mahakna bu hek puthurakpa business idea sing asi mina hek tabada nokinglaga tokadaba oithokpa yaroidaba ngakta oiba maramna khudingmangna mahaksibu itattatana reject tobiraki. Mahak thabak phangdi haibasi mahaki girlfriend oiribi anuna su khangi.
anu hairiba nupi asidi asuki matik senjau paiba thak wangba imungi masani adubu ilangona thabak tawdaba misak ama oirubasina anu amadi makoi ani gi leinariba mari sida anu gi mapa raja rathinamna yarakloi khangbadagi nongma anu na ilangoda prime minister infotech assistant manager oinabagi interview letter ama pirei anu na pamlibasi ilangona thabak asima tawi hairagadi anugi mapanasu makoi ani gi nungsinabada ayat papirakloi haibasi khangbadagi ilangobo prime minister infotech assistant manager gi post asi pahening bani adubu ilangodi migi makhada thabak tawbasi mahak pamde mahaki makhada mibu thabak piba asini mahaki apamadi aduna mahak anugi wafum asibu yaramde ilangon hairei lak paiba senjau paiba singna hui khajitang khongbada ahing tumba yadabagi akibado lambigi sidaida panipuri yolaga samne hingjariba miyoi singda phaude maramasna lambigi sidaida panipuri yolaga samne hingjariba mi amada phangliba nungaibadu tolop chaba sarkar gi thabak tawbu singdadi phangjaba nate mahaki wasitabadagi anun amuk hanglei adudi nangna pamlibasi babana nang kari tawri haina hanglakpada nang sorokki mataida panipuri yoli haina tanglusu asira haina ilangobu sirei ilangon amukasu hairei matam kitang dingai ko ai project ama yamna kanna tamnari masibu phanglabadi aina kari tawrupagi haibadu yengu masidagi anu asi ilangoda khara wararop hairei nangna madugi wahaido sahi anigi mamangdagi damak hairaga lae adubu tha amagusu madugi wahaidu hairaga sonthale nangi project to phangdringaida sel thukpa yaba karigumba kharadi taw aduga karigumba project to phangdrabadi aina piriba thabak asi tawnuba sem saro karigumba masidasu nahakna aigi wase amuka tadrabadi punsi supagi oina aibu kauthokro hairei wahi sidasu ilango karisu thausadana anu aidi nang yaudраbasu hingba ngamgani adubu nangdi ai yaudrabadi hingba ngamjaroi ko haina anubu laknarami masidagi anu nasu fare adudi yengnarsi harga anu asi satkre mathangi sinda unofficial oiba maungda police ki miyoi khara punsilaga kujandai value koba gunda amana tawriba crime singi maramda wari sarami matung tarakpada kujandai value gi miyoi ama film asigi heroine oiribi anu gi mapa raja rathinam gi manakta laktuna chayet naba lamgi matangda kujandai value ga deal ama tongnanaba wari sarami adubu deal asida raja rathinam na sign sungtau toroi hairami masidagi gunda asina rathinam gi family gi photo sing rathinam gi nupi mahaki masa bokoi pamna maki photo sing asi rathinam da utlaga garigumba deal asida yadragadi nangi imung manung phatanung da thuklakani haina ki helami adubu gunda asigi dhamka da rathinam na kanisu thausaramde masidagi gunda asina film asigi main villain weriba kujandai belu da call tawraga bhai mahakna bhai gi deal adu yadre kamdok sige haina hanglami kujandai belu na phone du rathinam da piu haibadagi gunda asina phone si rathinam da piraga makoi ani si wari sarami masidasu kujandai belu na raja rathinam da dil asida yanaba amadi yetna ribalam du mangon da piraga mahakal loinana mahaki imung manungi thawai kalu haibu afam hairami masidagi rathinam na matam kitang di piu mahaksu mahaki partner singa wari sakhi ge hairami kujandai belu na unaningba mi unau sananingba wari sanau adubu nimit nini ki manungda document singdo ingunda pidrabadi nahak afaba oiroi haina hanna dhamka tawrami somdana kujandai belu na ngasai gi phurakkiba police ki miyoi amana kujandai belu da nongmoina kapkadabgi namlami adubu kujandai belu na khukapi kapada mafamduda hui ama sinsilaktuna police adubu namduna sikkirami somda ngasai gi gunda aduna thamlamba photo singdudagi rathinam na machanupi anuga mahaki boyfriend oiriba ilango ga kaminaba photo ama thingnarami mathangi sinda muk film asigi main comedian ama soiriba mechanic partha sarathina bahaki voice kamana salaiba gari ama semlaga voice kamana engine start tawba amadi gari asibu apung phana siznaba yarabra haibadu yengli mahaki gari asi test tawba loire watli basi drive test khaktangai re haibadi gari asi mahaki voice kamana lambi de thawraga sangyeng tawgadabada ngai re masidagi mahak asi yamna harawrami adabu mahaki line samliba electric wire asi mafam kharada loose oiduna spark thurkle masi mahak tikhangde aduna isai tharga mahak yamna harawna leiringaida kanagumbi amana mapaldaki maabu kawbatabadagi mahak isai du muthatlaga thuraklami nupi asina hairei aina bu nangi dukan asida hek laklabadi nang isibu manungda kari tawribano nangonda mixer ma semu haina thamlambasibu kari tawribano partha sarthina nupi asida mahaki mixer gi coin carbon asi yadre aduna hayeng lao haina hairami nupi sina ayaba mixer ama hojik pirau haina mixer ama purga satkre partha sarathi ki gari ase police na muk phaduna lambida fine thin na bahari ilango amadi arumugamna lambida gari tonglaga satlingai da anuna ilango da call tawrutuna babana ibani gi mari sikhang khre haina ilango da pawpirami masida ilango na anuda hairei adudi aibu kawkhro haidori banatro haina hanglei anuna madu haige da boirabadi yamna laikre adubu aina haige dori basidi maduna te hairaga anuga mapara zarathinam ga wari sanabagi saktam ase kwedu hulli raja rathinam na anuda nahak khangnariba mahak tugi maming kadi kawbagi amadi mahak ka khangnaba kayam kuirabagi haina hanglei
Anuna ilango kawi sahi aniromgi mamangdagi khangnarak-labani imanasu khangbani haina khumlakpadagi sana thaknaba puturakpi anugi mama asi mamai leiduna mafamdurigi thokre Rathinamna ilango da hojik kari tawribagi haina hanglakpada anu asi khumpham khangdabadagi machinda thokpa share market consultant ni haina khumjilami Masidagi Rathinamna ilango bu mahaki office ta poraknaba wafam masana pidhairami Mathangi sinda February gi tang 16 2015 da utli Mafam sida utli basi anugi mapa Raja Rathinamgi sauraba office asidani Hojik kar manungda arumugam asi phamhorga ilango asi senglakpada anuna mapalda mabu ngaiduna lerami Manungda senglakpada ilangon anuda share market ki maramda aina kadi khangduna nakogi babaga wadi sagadoribano masina taba atopa lambi amata leitrabra haina hanglei Anuna nangna thokpa upai ama taw hairaga anu amadi ilango asi Rathinamgi office ta sanglei Anuna ilango bu masak taklami Raja Rathinamna office tu da phamliba mayamduda share market ki maramda wari tawrami Mahaki wafam adugi marak thatlaga ilango bu share market ki maramda wafam khara hainabagidamak Rathinamna mayam mangda kauthuraklami Masidagi ilango amadi anu asi pakhatlami Hojik ilango asi mayam mangsida tawphum khangdana leptuna lerami amadi mahak tawphum khangdabadagi ising bottle ama lawduna ising thaklingaida office tu da phamliba miyoi amana Mr. Ilango mineral water da ikoi invest tawbu yagadra Adom gi wakhal da basi sendong legani khanbra haina ilango da hangjilei ilango na latlat tawna khumlei hoi sir Aikoi masida invest tawbu yagani haina ilango si pakhatuna ising pangthak thaklami officer sing asina su ilango da makhal makha kaya gi wahang sing hangjilami masida ilango si latlat tawduna wanganglami mahaki wa sitarga phamliba mayamdu ma bukarem naduna noklami mataw asi uraga anu asi mapagi mamangda asukimetik ikairami mayam masna hangba wahangi pakhum amata ilango na pibangam lamde Nimitsigi oina mahak asi tiliba mayamdugi karem kathaina from subject amo oirami masidagi anu asi kaptuna kadurigi thokirami Raja Rathinamna mayamduda ngasi se Mr. Ilango si hakchang khara nungaitraba male mayamna ngakpigeni hairaga ilango bu lona masigi matungdagi oidaba ngangnaba amuk hana hotnarakanu hairaga ilango bu thokinaba hairami ilango se sukimatik ikaina amadi warauna kadurigi thoklaklaga anuda yamna warauna yenglamlaga mafumduragi satki Magi matawdu uraga magi marup arumugamna hairai Nangi nasaktu uraga kari tawrabano haibase ay adum khangle kannararoi kakhalao hairai Raja Rathinamna masanapi anuda hairami aina mase ubata mahak karimata tawdaba mini haibase khangi Share market pallaga nangbu mahakna phana bhonarabani Haujikti magi asengba saktam sinangsu khangledana nahak haujikti harauro lao satlase Anuna mapagi maphamda wafam khara haisige haina hotnazarami adubu Rathinamna masanapi gi wafam khudimak sikathnaba adum hotnarami Tanja sida kujandai belugi gunda singdu Rathinamgi manakta lakpadagi Rathinamna anubu satkro haina mafamduragi salankirami Gunda amana harai nangonda pi kiba matamdu haujikti loire Masi taraga Rathinamna document singdu thorang tawrabani haina hairami Amadi document singdu gunda duna lawgi tawbaga Rathinamna harai amuk hana awaba pirakleroi haibasi aina kamdawna thajagadage Masida gunda asina bhaina hairabani haina khumlei Rathinamna madu yaroi ai kujandai beluga saka unaraga wari sabapami karamba matamda karamba mafamda unasige haibado hangu harai Gunda asina kujandai beluda phone tawbagi saktam asi utlaga numidangi matam asi aikoida utli Hojik haina kiba mafamda Raja Rathinam asi lakle mahakna ngasigi thokduk asigi matangda police ta mangjawnana paw pikrabani police na su mahakpu kadigumba khutungthiba amata thokaloi haina Rathinamda thajaba pirami Hojik Rathinamga kujandai beluga thengnagadaba mafam asida police ki miyoi singna kusinduna lungduna leikre matang sida kujandai belu su mafam sida lakle matam asida mahaki huisi yamna hona khonglami masidagi kujandai belu su chingnaba phoromi amadi mafam asida police ki miyoi sing leire habese su mahakna khangkhirami maram masna makhoi loinamak mafam si thadoktuna satkhirami amadi kujandai belu na Rathinamda su nongmaina kapsinduna attack tawrami aduba laibak phabadagi Rathinamda sok apanmakti yahodre Police nasu kujandai belugi tim asibu phana nabagidamak tanakre Hojik kujandai belugi gari asi u amada thomjinduna accident thoklami Police ka mahakasu akanba mawngda nomai kapnari Police ki miyoi kaya amasu sire kujandai belu asisu mafam dudagi thang ama pairaga chenkre mahaki tungda police nasu tanaba sukyabdete mahaki hui asisu mahaki tung induna selakpada activa amagi stand da mahakpu pulliba sen adu panbadagi mafam duda lehore masigi sin asi mayamna yamna munna khangjinbiu hui asina maram warga tungda karigumba kharadi soidana magi thulakadoribani Hojik kujandai belu asi sauraba ka amagi manungda singsilaktuna surup thaklami Police ki miyoi amana sumangonda nomai isinnamlaga atei police ki miyoi singdu kaurami adubu mahaki manakta kana amata singlaklamde masidagi kujandai belu na khuka pick up lami mahakna khuka pick up libasi ngasagi activa gi stand sen panduna lehoba mahaki hui edu kobani
Adubu hui adudi magi sen adu pallaga lehoba maramna ka adu da sanglaktre. Masidagi mahakna police ki miyoi asida nongmaido makhada thamu natrabadi nangi imung tumna hatkani haina damka tawraga police asida mana pairiba thang asina attack tawna hotnarakpada police asina nongmai kapthokibadagi kujandai belu asi panduna mafam sida mahak sire. Police asina su kujandai belu asi sire haina pawpirami. Somdana numitumaki numidangda Ilango ga Arumugam ga si hotel amada yu thaktuna lerami. Ilangona ngasi phawbada aigi maramgi aigi ima nongmata kapte kanamtagi mitagi pitaba aina ude. Adubu ngasidi aigi maramdagi aigi anuna mamitagi mapita akhre. Masi khalubada ai yamna nungaiti haina Arumugamda wakatsari. Masi tarak Arumugamna amuk hairi napiduna kappa khak ubra. Nangi maramdagi aina kayam kap kharbagi haibadudi nangna khangsu khangdana. Asumna Ilango bu serami. Asumna makhoi ani si yu thakpa yaba thaklaba tungda yu thakpham bar dudagi thoraktuna makhoi gi car du mafam dudagi thodokre. Partha Sarathi sumagi voice command na thoba gari du drive test tawduna lakli. Arumugam ga Ilango ga su gari thorakpada Arumugamna makhoi gi car gi mamang thangba mingsel dudagi mamai khumban nupa ani khak makhoi gi tungda bike thoraga makhoi bu tanarakpa manba saktam ama urami. Adabu mahakna maningda yengthuklubadadi kanasu leba uramdre. Matang asi sumayamna kaubidana bahajari makha tarakpa sinda masigi su pakhung ama phongadaribani. Lambida Ilangona Arumugamda mahak anuna haiba thabaktu tawruge haina hairami. Arumugamna nangi wadwai thajade aduna hojikmak anuda phone tawraga mahakki thabaktu tawruge haina hayu hairami. Ilangon anuda call tawrami. Matang asida lambida Partha Sarathi sumagi voice command mathau tawba gari si thawraga lakpada bike amana phajilakpadagi mamai kakthoknaba hotnabada Arumugamga Ilango gana thorukliba gari asisu aduga Partha Sarathi gi gari asisu mafamduda accident masa ama thoklami. Accident asina maram morga Arumugam Ilango amadi Partha Sarathi asi masak khangnaba haibadu oikre. Makoina wari khara sanaraba matungda mafamduda uiduna tungthakirami. Hairiba numit asi 2015 gi February gi tang 13 gi nungalamdai pung 12 ga minute 18 satpa matamduni. Haibadi pung si 12 henkhrabanina tang 16 asi hokre tang 13 changle. Ngasai film asigi ahoba sinda 2065 ki timeline dagi Indian scientist amana mahaki time machine adubu time travel tawholakiba matam adu hojik yaugadaba supnagi minute amakhaki matam tamak ngaisilagle. Asumna lerambadagi hojik yamna langlaba mangal amaga loinana time machine asi makhoi ahumna tumliba mafum asida thorakle. Masida Arumugamna ahanbada mangal adubu uraga police ki gari lakliboi khalui. Adabu mahakna uribasi police ki gari ama oiramdre. Mahakna pokpadagi amukta udriba yamna ngakpa posak ama oiramle. Masidagi mahakna Ilango amadi Partha Sarathi bu hauduklaga posak asigi manakta chingsilami amadi posak asibu karinu haina yenglami. Posak adu ubada makhoi si aduki matik ngaglami. Makhoina uriba posak asida hui amasu yaurami. Makhoina chingsilubada time machine asi 2065 ki matamda amuk hankinaba second taragi countdown ama thiba horuklami. Masidagi Partha Sarathi na time machine aduda yauriba explosive liquid adu satokpadagi hojik countdown asi lepkre. Masinani film asigi ahobusinda time travel device asigi signal mangkibadu. Mahakna Arumugam amadi Ilango da explosive liquid asibu chemical bomb ni haina harami. Arumugam na thawas hadana madubulang thuklubadagi pokhairami. Ilango na Arumugam bu makhazade khupakna thajilaga hojikta mahakna bomb ni harebadu nang tahaudabra haina Arumugam bu serami. Matang asida time machine asi mafamdudagi mangkhre. Machine asi mafam sidagi mangkhribagi maram sing asai film asigi ahobusinda scientist asina professor da haikrabani. Karigumba explosive liquid asi pokhairabadi time machine asi 2065 ki timeline da soidramaki halakani haibase. Asumna hojik time machine asi su Partha Sarathi asi su punna mangkhibasida Arumugam amadi Ilango asi yamna pakhatlami. Amadi makhoina mafamdu thadoklaga senabu hotnaringaida time machine asi 2015 ki timeline asida amuk halakli. Masidagi Partha Sarathi asi yamna haraurami. Makhoina ngasai makhai karino haiba khanglamdriba pochak asi time travel tawnaba device amani haibase hojikti Partha Sarathi na su khangle. Amadi mahak asi 2065 ki timeline da time travel tawruraba misak amasu oire. Partha Sarathi na Ilango amadi Arumugam da hirei masi time travel device amani. Aina khangbada masi 2065 dagi lakpani haibadi future dagi lakpani. Adubu kari maramgi kanana time travel device asibu 2015 ki timeline sida tharaklibno haibadu madi aisu khangde. Matungda Partha Sarathi Ilango amadi Arumugam makhoi umsi device asibu mafam sida kuina thamba yaroi mi khangkigani haibadagi Arumugam gi car sida device asibu hapsilaga Partha Sarathi gi mechanic dukan duda poraklami. Mafam duda Partha Sarathi na Arumugam amadi Ilango da time travel gi maramda wa kaya amasu hairami. Adubu makhoina fangliba device asi folding ni haibadi thuptok thupjin yaba device amani haibasi makhoina khangdri. Arumugam gi matengdagi makhoina device asibu folding device amani haibasi khangki. Partha Sarathi na device asigi maramda research khara tawkige nakhoi satlo hayeng amuk mafam sida thingnasi
amadi device asigi maramda kanada suwari saruganu mina taraka na khoibu angawbani haibirakani haina su harami hojik arumugam amadi ilango asi satkre Partha Sarathina mokhoibu thindok luraga sanglakpada mahakki dukan asigi maningdagi karigumba pochak ama tarakpa natraga tubugi khonjel ama tarakpadagi madubi yengnabugi damak mahak chengsilami aduga madubi yenglaba matungda mahak thoki matang asimasu khangjinbiyu tariba khonjel si karinu haibadu makha taba sinda soidana khangbigani hojik ilangoda anugi call laktuna mokoi anisi wari sarami anuna ilangoda mahakna pikiba Prime Minister Infoteki Assistant Manager oibagi thabaktu tawro ai babado bhap tana bahairagi hairaki Ilangona hojik madugi mathau tadre aingonda yamna sabo project ama lakle harami Ilango gi masigi wasita badagi anuna ilango bu yuthakle habasi khangle adudagi amuk soroktuna harai aina asukluba wa hairaga nangna thawa sadaba phone thamlo asumna hairaga call su kakhatkre makoina gari khamliba mafam sigi wall singda film asigi main villain kujandai belu encounter da sikre habagi poster thetpa thingnarami hojik nongale haina kiba matung inna arumugam amadi ilango asi Partha Sarathigi dukan da lakpa matamdadi dukan su thong londuna leramle ngasai mamangi sinda Partha Sarathigi dukan da mixer semlam kiba nupi duna Partha Sarathi du ngarang numidang maini singbadagi ambulance laktuna hospital da pukhatkre aigi mixer phawba semba ngamlamdre haina harai masidagi hojik ilango ga rumugam gasi hospital da laktuna doctor da Partha Sarathigi maram da hanglami doctor na maha coma da lekhre haibadagi makoi ani se halaktuna time travel device to magi dukan tu da leibra haiduna yinglakpada thingnare matang sida ilangona wafam ama puthorei madudi Partha Sarathina mai singkiba matamduda haibadi ngarangi timeline tuda chengsilaga Partha Sarathi bu kalusi haibasini asumna arumugam amadi ilango asi time machine asida tongsilaga mamangi nimituki timeline da travel tawkhre matam asidadi arumugam amadi ilango gi copy asi ani thokle mayamda kok ngawdana ba wafam amatanga matang sida haijiramge time travel gi matangda expert khudingi tongan ba motlei adubu film asigi matung innadi time travel device asidabu hek tonglaga time travel tawkhirba misak adudi magi punsida mahaki copy si ani legani haibadi sin asida arumugam amadi ilangona singsilaklibasi makogi past ki oiba timeline dani maram asina makogi past ki timeline duda leikiba copy duma sumangloi aduga makoina time travel tawdringaida lehoba makoi masagi asengba timeline duda su copy ama legani adunani mafam sida arumugam amadi ilangogi copy ani thoklibase masimatang mayamda singdokseramge hojikti makoi ani na su masa masagi pass ki copy adubusu uzaba phanglami ngarang makoi ani na mafam dudagi satkhra batungda Partha Sarathina sanglakpada future gi arumugam amadi ilango gi copy asina makoi ani bu ukhragani haiduna lotpada posak amada thenglubadagi posak amakak laimaide turami masigi makol sini ngasai mamangi senda Partha Sarathina magi dukan maningdagi makol amata khibadu adubu hojik Partha Sarathina ilango amadi arumugam makoi ani da onthokpa salak amatoromle madudi makoina time device asibu phangkribasi accident adudagini adu oirabadi Partha Sarathina accident thokkadoriba timeline duda chengsilaga accident adubu thohandrabadi makoi umsi sakhangnararoi adu oiragadi time machine asi mahaki oiragani haina mabuk phatabu wakhalse khanduna yamna harawna isai thaduna leiringaida ngasai mamangda loose oikiba electric wire dudagi thoklakiba current tuna Partha Sarathibu tamthina chinglami matang chida yamna nokning lebisina ilango ga arumugam gasi Partha Sarathibu kannanabugi damak timeline sida chengsilakpani adubu Partha Sarathi asi mabuk luba mabuk phataba mi amani haibadagi makoina Partha Sarathi bu kankidre mathangi sinda ilangoga arumugam gasi time machine asibu mamangda thamlaga kari tawsigi khallingaida TV channel amagi pauda sana mamal hingatpagi Jewelers Association na strike tawbagi pau ama ilangogi mamana tabadagi machinda apum khara murum solei mahakna hairibasi aihakna luhonglakpa matamdadi sana tula amada lupa lising amakhaktani piramliba adubu hojikti onthokna khetnare haibadi hojik sanagi mamalsi yamna tangli haibasini masidagi ilangona mamada hanglei ima gi matamda sana tula da lupa lising ama piragadi aboki matamdadi kayamuk piramgani mamana lupa yang khairom piramgani haibadagi arumugam amadi ilango asi makoi ki maboki yamna ngalingai matam haibadi isam samna black white ki matamda time travel tawsilaga jewelry dukan amadagi sana lebalaglami dukan mapu asina makoi anibu kari lamdagi lakpanu haina hangbada makoina Chennai dagi lakpani haina khumlami Chennai haibasidi anoba mamingni dukan mapu asina khangdabadagi ilangona Madras dagini haibadagi khanglami asumna sana liksing asi dukan mapuna makoida utpada ilangona makoida utliba sana singdu puna lawrgi haibadagi dukan mapu asingakpada loikre amade harai saheb masidi tula yang khairom gini haina arumugamna harai mangonda tula samagi paisa yaubani haibadagi dukan mapusina makoi si yamna sel paiba miyoi amani haina khankre
Matang sida matamdugi darogar haina khangnariba khongrau akakpa setpa siphai miyoi amasu dukan asida singsilaktuna makoi ani sidi kana kanano amukta udri haibada dukan mapu asina yamna asoba miyoi ni hairaga sana apunbagi mamaldu lupa lising ani ge samnga tare hairai arumugamna paisa si dukan mapu du da pibada dukan mapu du di makoi na pirakliba seldu ubada ngakre makoi na piriba paisa sidi anoba matamgini haibadi 2015 matamgi paisa ni aduga makoi na changsilakliba timeline du da satnariba paisa sidi ngalingai matamgi paisa ni aduna makoi na piriba paisa asi dukan du da sanglakiba darogar asina zali note oina ukre masidagi makoi ani se phan na bohon rakpadagi makoi ani se mafam du thatuklaga kanna senkhre matang si film yenglibai khoi yamna nokning ba matang haibadu oi asumna makoi ani si 2015 gi timeline du da muk halakle adabu makoi na changsilakliba matam asisu 2015 gi February thada oigedabadu soibadagi 2015 gi January thada oina singsilakle arumugamna ilango gi ka gi thongdu hangduklubadadi ilango gi mamana ilango da ngangbu seibisi ure adabu matang sida su yamna nokning ba dialogue sing ilango amati mamana hairami ilango gi mamana ilango bu panjini hairaga khunja singbu apamgo siba punit haibaduga tinai loinei haiduna serami masida ilango na ima aina magi matung iluba natte mana aigi tung ko in ilakpani haina mama da khumbasi haujiti ilango amadi arumugam makoi ani maksu tare ilango si masidagi yamni ikairami aduga matang sida arumugam su ilango gi yumda lakle mamana ilango da nongmadi masigi punit asi panir masala da hu hapsilaga pijaga doribani haibasisu arumugam na tare ilango si yamni ikairami amadi arumugam da hairami imadi asumna phagi da ngangduna lerabani arumugam hairi o panir masala da hu hapsilaga pijaga ni haibasi phagira haina asumna hojik ilango ga arumugam gi pass ki copy sing asi thokhraba matungda angang ani su makhoi gi ka sida singsilagle amadi angang nupi asina ilango ga arumugam gana lot libasi ubadagi mama na khoi ke kulot pi sanaribra haina hanglei ilango na hoi na khoi thokro sadu haiduna angang ani asibu ta thokre masida angang nupa asina ilango gi mama gi anuk asi purga satke tawbada ilango na angang asidagi mama gi anuk asi mullaga makhoi February thada amuk travel tawkre makhoi hojikti asengba matamda thungle makhoi ani na ka dudagi thoklakpada ilango gi mamana arumugamda punit panir masala sa khu hari arumugamna yazarani ima ai mathakta ka ba ngamjikhiroi haina yamna nokningba dialogue si mafam sida hairi mahakna mathakta ka ba ngamjikhiroi hairibasi ngasai ilango gi mamana panir masala da hu hapsilaga pijagani haikibadugini hojik ilango gi mamana ilango gi prit khawda yawriba anu asi ubadagi lawraga tha amasuk na koithi thirakpada phangdraba ai gi anukni nangna kadai dagi phanglakpano haina ilango da hanglei arumugam nahari punit ki yamna luraba ganit shastra sisinaduna phanglakpani haina wasi hairakpadagi ilango da wakhal ama lakle matang sida mayam da karigumba matang haijaramge mamangi tha haibadi ngasai ahan bada ilango ga arumugam gana soibadagi sengsilakiba January gi timeline gi nimituda angang nupa amana ilango gi mama gi anuk pu kibaduda anuk asimang khrabani masinani ilango gi mama na tha amasukna anuk tu thiba phangdre hairibadu adubu ilango na timeline du da thingnerubadagi angang adudagi anok tumul hobana mama sina phangbani hairibe simana khangning ningsing lakpadagi mama da hairai ima hayingdagi aikhoi anoba karbar ama horagani haina mathangi sinda hojik lambi da pawche da mangkiba pochak amabu karamba mafamda karamba matamda mangkibno haibasitang haibiu aduga adomgi mangkhriba pochaktubu adomda sinaba ngamba chennai gi ahanba panji punit arumugam leijare haina mafam khudingda khanghalle hojik arumugamna sandokliba paw si sumi natraka lali haibadu khangnanabagi damak TV channel amagi miyoi singlakle host oiriba nupisina sillaga hairiba program asi live oina thadokadoribani mangkhriba pochakpu sinaba ngami hairiba si sumbra lanbra haibadu utkadoribani hojik host oiriba nupisina magi lik ta hawi hairiba mafam si arumugamda haire somdana time machine asida ilango na phamlaga pot manghawi hairiba mafam si mahakna si amada no tawsile aduga arumugamna host asida nangi potu thirage ngaihak ngairo hairaga mahak simamit usinkre aduga ilango su host nupi asina haikriba mafam matamdu da time travel to silubadagidi nupi asigi liksi mang banate mahakna arumugam bu sang yeng tawnabagi damak mahaki back da lik to hapsin khibani haibasi ilango na arumugam da haidurakle masidagi arumugam na su host nupi sida nahaki lik to nangi handbag to gi mamang thanga pocket to da yawi haibadagi nupi singakpada loikre hojik program asi TV channel da live thaba maramna mi mayam amana su live oina yenglibani host nupi asina su arumugam asi tasengna laigi sakti chenba panji amani haina program asida haikre masidagi customer kaya arumugam gi manakta laktuna mafam sida sangna customer na queue lengkhre marksheet mangkiba pochai mangkiba macha mangkiba kaya time travel device asigi matengna arumugam amadi ilango na mapusingda sinabangam lakpa sida makoi si sale su yamna talami arumugam asi hojikti panji gi oiba award kaya amasu phangle
Asumna makoisi yamna nungaina lenba wata padaba misik ama haibadu hojikti oire. Masidagi ngasai film asigi horokpa sinda Ilangona loan pibi na ba haizerubada loan pibi rakidaba bank manager duna fawba Ilangwa gi manakta laklaga magi bank te account hangbiu haina fawba haizerare. Aduba hojikti Ilangona oina yamna muksinkhri. Anugi mafamdasu hayingi nimita nakhoi babada aina surprise ama utki hairaga Ilangona future da time travel tosilaga share market ki statistics loinamak khangduklami. Amadi ngasidi Ilanggo si taiga pulaga masayam na nana anuki mapa Rajarathinam gi office ta laklaga mayam du dairami numitu da aina mayam nahangba wahangi paukum pibangam kidaba adugi damak ngakpi gani aigi share analysis method asidi kanamatana guess tobang ngamba method nate masidi formula amani December thagi oina maming leraba chawraba company kaya gi share sing leki madugi peak value du aina ngasi mayam da utchegani haina hairakpada nupa amana ai sahi tara taruk changna masigi fill sida lerek lebani nahak na hairibadu oithokloi hairakpada Ilangona ngasigi closing time da aina madu mayam da soidana maki utkani hairaga hojik peak value asi mayam dugi mamang da Ilangona uthokle masida anusu amadi tiliba mayam sisu harauba ngaktada loikre masina maram oiraga ngasai mapana anubu Ilanggo dagi lapna layu haikibadu hojikti Ilanggo da masana pipining bagi wakhal phawba lakle hojikti anusu yamna haraure mahakna hairi nang se suk thuna ingonda haidok taba sakti ama phanglamle haiduna Ilangona anuda muk hairi ngasi fawbada ina nangi na phamda wakhum amata lolaktri aina fangliba sakti asi karino haibado lakliba Friday sida nangonda soidana maki haigani anuna Friday dadi karigino hojik hayu haina hangbada Ilangona nangi birthday ni madugi gift oinasu aduga surprise ama oinasu pigani adubu anu nahakna aigi gift asi kanamata khanghanbadi yade haina hairaga hojik numidangi sin ama haikoida udli Mamit udraba ahal amana Netaji Subhash Chandra Bose na mangonda Burma haibadi Myanmar da pirkiba medal ama tha anigi mamangda nimidangi pung 9 lom taba matamda mangkhre aina sidriba phawba medal du aigi nakta leijebudu pami madubu thibiu haina medal du na mangkiba asingbu nimitu haibadagi ahal sin hairiba matamduda Ilanggo amadi arumugamna changsilaga yengbada medal du ahal duna table mathak amada thamba matamduda Ilangona madu lawraga ahal du da sinaruda si hairi adubu arumugamna hairi ngaikho medal asi kamdong na mangkibnu haibadu yengkisi asumna makoina yengbada medal du ahal duna phikan mata paithokpadagi wayar amata pankre Ilangona yamna tapna thungnawdagi medal du longna na bokhona bada medal adu makhada takhre masidagi makoi ani makhada kumtharaga medal du thiringeida bike amagasu accident masa amathoki arumugamna medal du laimai da tabasi ubadagi khunna na bokhona bada ngasai mamangi sinda activagi stand chen palhokiba gujandai belogi huisina arumugam busikadabagi songsilagle matang asida film yenglibai khoina sukhangle madudi ahal sigi medal mangki hariba nimit asi film asigi main villain Gujandai beluna sikiba nimit tumagni haibadi 2015 gi February gi tang 12 gi nimidang dudani aduga mayamna khangjin digidaba amana hariba nimit asida thodok ahumni thokibasi ahal sigi medal mangbagi thodok ama police na nongmai kapada Gujandai belu sikibagi thodok tuga amadi arumugam Ilanggo Parthasarathina time travel device phangkibaduga thodok ahum musi matung tarakpa sinda loinamak mari lenerakani mayamna thodok ahum sibu kauthokpidana bahajadi Gujandai belugi huisna asumna khongduna leibasida upai leitabadagi arumugamna activagi stand up pallibu hui asigi sen si mahakna thadoklure hojik hui asi sen khre aduga arumugamgi Ilanggo gana su medal adu puraga satkre nakal amada Gujandai beluda police amana nongmai nambasi udli Gujandai beluna makutta paramba surum masai si thadharaga khukapi kapada arumugamna thadoklamba hui asi ka asida chungsilakpagi sikramasi ulaga sinsigi makata basrup hojik utre sin asigi maramda mayamda samam nadanaba wafam amatanga haiziramge sin asi mamangda utkiba Gujandai belugi hui asina magi sendu pankibadagi Gujandai beluna khukapi kapada hui asi sanglakidaba amadi police na nongmai kapada Gujandai belu sikibagi sin aduni mamangi sindadi aina haizariba sumna oikibani adubu hairiba timeline asimaktada arumugamna khangdabadagi achoba soiba matawkre haibadi mahakna hui asi thadokluba maram moraga hojik hui asi Gujandai belugi manakta lakre asumna mamangda thokraba thodok amabu amuk hanna madugi timeline duda chingsilaga semdok pahaibasi madugi mahai afaba oirakpa yai phattaba soirakpa yai mayamna masigi sin asigasu kauthokpiganu horen makha tarakpa sinda masina su asobu khudongthiba ama oirakadoribani aina mamangda su haijakre film asi time travel da base toba film oiba maramna timeline khara da hanjin unglaga leibasina mayamda kok ngawba samamna ba soidana maki thokani madu thoktana bagi damaktani aina wari isi yamna kupna tabiyu haijakibadu asumna ngasi asi anugi birthday ni birthday gi nimit asida anugi mapa Rathinamna masagi damak yamna fazaraba ka ama khudol tambire ka asida anugi angang oringede kapkiba photo kaya amasu mahak masamaknu ujaba phangle asumna hojik ka asidagi mayamse loinamak thokraba tungda Ilangona anugi ka asi thonglon sile masida anuna hairi mayam loinamak tangthokraga romance tawdori bra haida
Ilangon haidai madu amata tawroi ngaiko hairaga mahakna time travel device adu puthorokle aduga haidai nangna ingonda kari sakti paibagi haina hangkibado tu masina egi sakti anuna amuk hanglei masibu karino masigi manungda kari yawbono haina Ilangona device asi on tawraga masi time machine ni masini egi sakti masina aina mangkraba pot thibani share market ki peak value dusu aina future da singsilaga khangdokpani hairami matungda anuga ilangoga makoi ani si anugi past ki timeline da travel tawkhre anuna masama ki past ki copy ilangoga makoi ani ki past ki copy anuna angang oiringe ki copy mayam asibu uzabada angak baharau ba phauserami amade ilango makoi anina anuna pokadaba nimitu ki timeline da su singsilami anu asi hospital da pokibani haina ilango da anuna hairami matang asida ilango na khongphom soibadagi telephone wire adu box dagi nanthokre anugi mama su masado lumba hinjilakpagi awaba phibam ama mayuknare mahakna telephone da kanagumba amaga pau phongna nabu honai adubu telephone wire asidi ilango na net lubadagi soibadagi nanthokibasna maram moraka pau phongna ba phungdre masidagi ilango na gari ama waiba senkhre aduga anuna makokta phi ama kupsilaga mamabu ilango amade anu masamakna hospital da pukhalagle hospital gi labor ward sanglamdai da anugi mamana anugi future gi copy asida nahaki ming kadi kawbuno hanglami future anuna mamada aigi ming anu kawi hairami ngai haki tungda nurse nupi amana angang nupi ama pokle haina anu masama ki pokpada ngai rebu copy asi anu masama ki future copy asida sinarami anuna su masama ki pokpada ngai rebu copy asida nungsina supirami mathangi senda anuna ilango makoi ani lohongbada setnana basari market gi ilango ga loinena leminarami asumna wari asi yamna harau tayamna smooth one satlambadagi kudong thibna pik thalakdaba matang haibidu yuslagle arumugamna toilet changlingai da mapaldagi kanagumba mana thong thilakpa manba makol ama taraki adu bukudak tu da mahakna phamliba toilet ki thong adu phakairak police ki miyoi amabu kujandai beluna nongmaina kaptuna hatokpusi arumugamna ure nongmai makol sisom da su haipeta badagi ilango na anubu ngahek leramu hairaga hak thokre Kujandai beluna su arumugamda nongmaina namlaga nangna uriba ngasigi thodok asigi maramda kanamata ra haidokpa yaroi karigumba haidoklabadi nangsu side khangu hairamlaga thulakpada ilangoga kujandai beluga si thainabada ilango nasu kujandai belubu ukhre aduga manaktuda police ki miyoi ama siriba sisu ure masidagi ilango na pakatuna arumugambu kaurakpada arumugam asi asoengam amata yarumdaba si uraga ilango asi sor hondokli Hojik police ki miyoi ama phi yonba market amada kujandai beluna nongmaina kaptuna hatlamle habiki pau asi tv dagi kuding mangna ure Police Commissioner amana Raja Rathinam dahirai mamangda thokiba encounter dagi laman singba oina mahakna thobaksi torkpo egani adabu karisu wabiruganu adomgi yum office da security tight ohenjage matam chupada adomgi nakta police officer ama lengdana thamjage Raja Rathinam na mathangi hapta da isanopigi luhongbugi matamdo aina lepkhre harai Police Commissioner asina luhongbudu matam khara yethoknabu wafam Raja Rathinam da haidingai da ilango ga rumugamga thoraklaga kujandai belugi matangda wari samnarami ilango na harai Marketa ukriba miduni kujandai belu hairibadu arumugam namuk hanglei nangbu magi masiksi hana khangbrane haiduna ilango namuk hairei mahak sikhre haibegi poster mayam thethribadu nangbu kaurabra arumugam na masak manabu oiramgani haibada ilango na masak manaba nate khabarda pausida loinamak mahak sibegi pauna waijai krabani haina hairei masidagi makoi anina mamangi khabar sing loinamak phaklaga kujandai belu na sikhibegi pau yaukibadu koithi thirami matang sida hospital dagi partha sarathe gyan lagle haiduna ilango da call tawrei adubu ilangona thawaina tarudri hauji kujandai beluna sikibegi photoga konena pau yauba khabar adu ilangona ure masi ubudagi ilangoga arumugam gasi ku ngawba haibdu oikhre maramdi mamangda kujandai belu asi encounter amata sikrabani adubu hauji hingduna leramli basi karamna no haibe sikralubada matang sida ilangogi mamaso thoklaktuna karinu na koina khanari bo wari dubo aisu khara yauge herei aduga cha thaklero law haina ilangoga arumugam gabu koksili Arumugam na ilango da encounter do kadai de thokibano yengu haina hanglei ilango na yengbada mafam du makoina khangba mafam oiramle haibadi mamangi sinda hal amagi medal makhata takibadagi thikiba mafam du oiramle masidagi makoi ani si 2015 gi February 19 gi numidang pung 9 ga minute 15 taba matamda time travel toksille mamangi sinda ilango ga arumugam ga na makhada medal thiringei da thinjinagi ba bike thobu nu pa du hek lakpaga ilango ga arumugam ga na mahakpu khamlaga wa kaya amaso hanglami Makoina khallibasina nupa asina encounter da siragadaba kujandai belubu kalam kiba oiramgani haibasini arumugam na hanglei kujandai belugu nakoi anigi marakta kari mari leinei nangna kujandai belubu kan kiba natra haina wasi sapkhalei bike tongba nupa asina su yamna ngakna hairei iyambo hoina mato kamdong khangbiribano madudi maga aige khakta khangba wani masida arumugam na khallibana mahakna sinaribasi sum lekhalubani adabu matang asida yamna nokningliba wari amana Bike tong manupa asina kan ki hairiba kujandai belu asidi hapta amagi tungda mahaka luhonglagadabi mahaki nungsinabi nupido oiramle aina lupa samapan peba mangal sutra phawba leijare
ꯌꯥꯔꯒꯗꯤ ꯕ꯭ꯔꯣ ꯍꯣꯏꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯍꯟꯕꯤꯒꯅꯨ ꯑꯩ ꯈꯪꯉꯤ ꯕ꯭ꯔꯣ ꯍꯣꯏꯁꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯗ ꯌꯥꯝꯅ ꯌꯦꯠꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯑꯔꯨꯃꯨꯒꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯂꯤꯕꯗꯨꯒ ꯄꯨꯝꯑꯣꯟ ꯎꯅꯔꯝꯂꯦ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ नुपा अदु हेक चटकिबगा ngasai mamanggi sinda arumagamna chen thadoklambo huidu chelakpa ubadagi arumagamna masigi huisi nimittuda aina thadoklamani hairakpadagi ilangboda wakhal ama lagle aduna makoina hui asigi matung ilaklaga kujandai beluna sikhi hariba building duda changsilakpada kujandai beluna kukapi kapada magi hui asi chongsilaktuna police ki miyoi duda namduna siklami masigi matang chini ngasai mamangda mayik sengna utkidabadu aina mamangda haijekiba huigi chen thadoklu achobu khudung thiba ama nangani haikibadu masini पुलिस असिदा हुई नेसिकलिंगैदा पुलिस असिगी नोमै कापथरकपदा इलांगो अमदि अरुमुगमना पारिबा टाइम मशीन असिदसु पानख्रे अदुगा अरुमुगमगी पाम्बोमदसु नोमै मरु अमा पानख्रे मसिदगी मखोय अनिसि प्रेजेंट टाइम लाइन दा अमुक ट्रैवल तौख्रे अरुमुगमगी असोकपासि हौजिक डॉक्टर अमना माइनर ऑपरेशन अमा तौरगा नोमै मरु लौथोख्रे अदुगा अनुदा वाफम असि मी खंगहनगनु मीना खंगलगदी खुदोंथिबा नंगबसु याय हायरमलगा महाक चतख्रे अरुमुगमना इलांगोदा हायरई अइना हुइदु थादोकलमद्रगदी प्रॉब्लम अमता थोकलमलोइदबनी अनुदी मखोय अनिगी वारी सिदा को ngaw ba haibdu oikhre aduna kari problem nu nakhoi na ngangnari besibo haina hanglei ilangona wa asilo chilaga problem si solve toraba matungda loinamak haigi haibadagi anu asi sauduna nakhoi time machine asi phangkibadagi yamna hongkhre harimlaga satkhre ilangona hairei kari gumba ikoi na huidu thadoklamdragadi problem si thuklam loidabani aduga kujandai belusu encounter da siram lagadabani मसिताबदगी अरुमुगमना हुई थादोक लंबा टाइमलाइन दुदा अमुका संगसिलुसी हायरकपदा इलांगोना नंग पथारो अयिंग लुरगे हेरई अदबु लुरिबदी हौजिक मखोगी टाइम ट्रैवल डिवाइस असि ममांगी सिंदा नंगमै मरुना पानखिबसना मरम वरगा ऑन तौबु याद्रे मेचिन असि रिपेयरिंग तौबु मथौ तारकप मरमना मखोय अनिना पार्थसारथीगी मनाक्ता पुरकलमी गाड़ी मनुंगदा इलांगो अमदी अरुमुगमना पार्थसारथी दायरमी बोसना ममांगदा अखोयदा कयरक हायख्रबनी अदबु अखोयना ताकिदे मदुना मरम वरगा अखोयना हुई थादोकलुबदगी गुंडा अदु हुइदुना कनखिबना नसिगी प्रॉब्लम सि थोकलिबनी प्रॉब्लम सि सॉल्व तौरबा मतुंगदगिदी डिवाइस असि बोस की ओइजेरो अदबु हौजिक यामना ngakliबदी पार्थसारथीना अमुक इलांगोगा अरुमुगमगगी मसक असि खंगद्रे ममांगदा कोमादा लेरुबसिदा महाकी माइंड सिसु मखोय अहुमगी मरमदा करिमता निंगसिंगबा थोकद्रे हौजिक टाइम ट्रैवल डिवाइस असि उबदा पार्थसारथी असि ngakpa amadi haraubada loikre असुक ngakpa पोसक असिबु नखोगी नफमदा कमदौना लेरमलिबनु हायना हंगबदा अरुमुगमना इलांगोगी मपुबोकना थमलंबनी हायना खुमजिलमी पार्थसारथीना अदुदी महाकसे अफावबा साइंटिस्ट अमा ओरम बताय आई महाका अमुतंग उनजबा यागदरा हंगबदा अरुमुगमना महाकी मपुबोकतो हौजिकती लेखिद्रे हायरमी पार्थसारथीना अमुकसु हंगलई अदुगा गाड़ी मनुंगदा नखोयना हुई थादोकलुबा गुंडा कनबा खोतपा हायबा वारी अमा लिखिबदुना कमदौबनु अरुमुगमना हे बॉस मदु वारी नते असेंगबनी हायरई पार्थसारथीना फरे अदु नखोगी प्रॉब्लम दु सॉल्व तौरबा मतुंगदा डिवाइस असि अइंगोंदा पीबा याब्रा हंगलई मखोय अनिनसु पीरगे करम बकांदा सेम लोइगनी हाइना हंगबदा कुइने कैसु संगलोइदा आइना मेसिन असिगी याद्रिबा सरुक सिदा रिसर्च मसा अमा तौरगा अदुम थुना लोइगनी हाइना पार्थसारथीना हायरई हौजिक राजा राथिनम इलांगो अमदि अरुमुगम असि वारी खर सारगा का अमदगी थोरई राथिनमना इलांगोदा हायरई कमिश्नर साहेबना कुजंदाय बिलु फाद्रिबा मतमदु फावबदी इसानुपिगी नखोय अनिगी लुहोंगबसि मतम खरा येथो हायरे अदुबु करिसु कीरुगनु अखोयना मीबु कीगदब नते मीना अखोयबु कीहनगदबनी हायना वारी सारिङैदा पुलिस ऑफिसर अमना कांस्टेबल अमदा रिप्लाई पिरकनबा हायरमी अदुबु रिप्लाई पिरकदबा कांस्टेबल असिदी नोंमै मरुना पानबदगी महाक सिरे ऑफिसर असिना चिंगनबदगी नोंमै सटलगा चेक तौरकपदा नोंमै मरु अमना पानदुना महाक सु सिरे इलांगो अरुमुगम अमदी राथिनमसु गाड़ीदा काखतुना चेन्ननबु होतनबदा गाड़ीगी सो यावरमद्रे सो अदु सीख्रबा पुलिस ऑफिसर असिगी मनाक्ता ताबसि उबदगी इलांगोना मदु बलौरुनबा लाकपदा मखोयदसु नोंमैना अमुक कापसिलकपदगी अथौबा गाड़ी अमगी ड्राइवर दा पांदुना अमुकसु सिरे हौजिक मफम असिसु पुमममख्रे इलांगोगा अरुमुगमगना मियोय खरा सुम फुरगा लाकपदा मिसक खंगदबदगी कुजंदाय बेलुदा एटेक तौरुरे अदबु मखोयना एटेक तौरुरिबा मिसकतु कुजंदाय बेलुनि हायबसि खंगलकपदा मखोयसि पाखतपदा लोइख्रे अरुमुगमना इलांगोदा योचै अमा पीरगा से सिलो अदुगा महाकबु हातलो महाक सीख्रगदी प्रॉब्लम खुदिंगमक सॉल्व तौरगनी माबु हालु हायना यामना कन इनसिलमी इलांगोसु योचैदुना कुजंदाय बेलुबु थोमलगे हायदुना थांगलकपदा कुजंदाय बेलुगी गुंडा खरना नोमै कापसिलकपदगी मखोयसि मफमदुरगी सेनख्रे अदुगा गाड़ीदा काखतुना थौरगा मखोय नांथोख्रे राथिनमना कमिश्नरदा पाव फोंगनबा कन्न होनजरी अदुबु पाव फोंगनबा फंगद्रे सोमदा कुजंदाय बेलु असिदी सावबदमै हौरे अदुगा सोमदना अरुमुगमना इलांगोदा कुजंदाय बेलुबु हातु उहारगा हातु ओमदे हिंगना थमलमली हायदुना सावरे मतंग असिदा इलांगोगी नंबरदगी अरुमुगमगी फोन कॉल अमा लाक्लमी मतंग सिदा इलांगोगी फोन तहौरे हायबसि अखोयनसु खंगले अरुमुगमना खल्लुरिबना फोन असि पार्थसारथीगी मनाक्ता लेहोबोय खल्लुबनी अदुबु इलांगोना फोन असि मुल्लगा कनानो हंगलुबदा नखोयगी जोमनी नखोय पुंबुगी अरोयबा मतम लाक्ले चिक्सिलु हायदुना कुजंदाय वेलुना धमका तौरक्लमी
phone si ka kharbatu da arumugam na kanano hanglei ilangona mungfamni kanano khangbra call to reibido kujandai belu ni heri rathinam na kari harak libano haina hangbada pung kun mari gi manung da ikoi bu hat na ba thorang tawkhre heri masita bada arumugam asi ki bada loikhre aduna mahak rathinam da heri uncle commissioner sahib tu kadai da leibano hangbiu ikoi ma gi manak ta leibana safe oigani heri adubu rathinam na heri police ta thajaba thamluba ikoi ni yamna lalamle aigi partner singna hegek haiba gunda singi manak ta chalam labadi kujandai belu asi hingduna leram leroi dabani hainari ngai da arumugam gi phone da call ama amuk laksile arumugam di call si packet pakire ilangona packet laga kanano hangbada part sarathi oramle marupsa device asi semba loire lao hairakpada ilango si harawrami amadi harai hauji gunda amata kibigi mathau tatre mathangi sinda ilango ga arumugam ga si mechin yare haibasida asikimati harawkre adubo hauji gyamna luribana device asigi khwaidigi kupa part ama thiba phangdabasna maram morga device asi mapung phana sizinaba yadri haibasini hoi device asi pass ta travel tawbagi di yagani nakoina select toriba matam pungpham adumak da thungani adubu present time da amuk halaknaba select toriba matam dudi sabchana phangba ngamloi haibadi makoina hannanaba select toriba timeline du da di laktaduna madugi ona dainabada pass ta oina amuk chatkiba tarabadi awaba nangani haibani haujik ilango amadi arumugamda upai amata leitre aduna makoi rathinam gi matung illaga gunda gi manakta chatpa tare nakal amadana ilango gi tahoraba phone asidagi ngasai part sarathina koma da leiringeda hospital da ilango ga arumugam ga punna kamina kiba selfie photo du kujandai belu gi gunda singduna kujandai belu da yenghallaga gunda amana hairei masigi mechanic asi ai masa khangjei boss haina mathangi sindara thinamna purga ilango amadi arumugam makoi ahum se punna gang leader amagi manakta laklami tanja asida partha sarathina arumugam da call tawrei adubu makoi gi mang thariba gunda asina mafam sida phone da wari sabe yade haibadagi call sikakre masigi sin asi kaubigenu partha sarathina call tawrokli basi kariginu haibadu makha taba sinda soidana maki khangbiragani ilango hoina mating loba lakliba gang leader asigi maming marthandam kawi marthandam na rajarathinam gi problem asi khanglamle aduna kujandai belu gi maramda mahakna wari kaya amasu lirami hana kujandai belu asi marthandam gi gang marakta yamna piklingai digi yawrakibani adubu haujikti mahakna atopalambi amada chatkrabani haibu apum su hairami haujik na koina pamlibasi na koi gi problem du khak solve tobudura natragana kujandai belu asi hatokro haibra haina marthandam na hanglei arumugam na pamlibasina kujandai belu asi hatok pikro asini adubu ilango na pamlibana makogi problem du khak solve toba pami maram asina marthandam na kujandai belu te call tawraga nangna matung ko in iliba nupa ani amaga su loinaraga satliba asoba misak ase haujik aigi inakta leire makoina nang makoidigi lapna leikiba pami aduna nang makoigi matung amuk hana inage khanganu natrabadi nahak afabu oiroi haina marthandam na kujandai belu du dhamka tawrami adubu kujandai belu na marthandam gi wa asida karisu usilamde masidagi marthandam na hairei hayingi pau seda kujandai belu sikre habigi pau du na koida tahalage nakoi kadi sukhaluganu haiduna mathangi sinda arumugam amadi ilango makoi anina partha sarathi gi dukan da lakpa matamdadi partha sarathi asi siramle kana gumbana mahakpu nungmaina kaptuna hatoklamle mahaki asi bhakchang asigi manakta mahakna hekek sizinaba tape recorder ama taribasi ilango na khulaga tarami partha sarathi na time travel device asi semba yadabasi gi maramda mahaki tape ta record tawringeda kujandai belu masa yauraga mahaki miyoi sing laktuna partha sarathi gi makongda nungmaina kapsilaga ilango amadi arumugam kadai da leibage makoi da phone tawraga makoi bu kau harami masigi matang sigi ni ngasai arumugam hoina gang leader marthandam gi manakta lakpada partha sarathina makoida call tawrokibadu aduga gunda amana mafam duda phone wari sabe yadi haibadagi kakibadu masigi matungda kujandai beluna partha sarathi asibu nungmena kaptuna hatok pirambani haibu afum asisu ilango ga arumugam gana tape recorder asigi mateng dagi khangbangam labi hojik ilango si tofum khangdre aduna marthandam da call tawrei adubu somdasu hojik marthandam gi miyoi pumba kujandai belu gi miyoi singna tumna hatok pugi saktam utli ilangona tawrikliba call asi opada ilangona marthandam da sir kujandai beluna mechanic part sarathi bu hatok piramle aduga hojik aikoi bu koiti thire yaragadi kitang tuna ma bu hatok piu haina haibasi kujandai beluna su tathokre matang asida kujandai beluna marthandam bu sunu mena kaptuna hatokre aduga ilango da herei aina nahak pu thirakadaba nate nakoina ai bu thirakadabani haina masidagi ilango asi pakhatpadagi anuda call tawrukle adubu phone asisu anugi mamanabi amana oklagle aduga ilango danglei ai anugi mamanabi duni nakoi laklabra haina ilango na kadai dano adom na haibiri budu karino haina hanglubada anugi mamanabi asina nangna haujikta aikoi bu kadai da leibagi haina message tharakibadai ne aine su aikoi shopping mall da lei haina reply pi kibadudi haina hairi haujik masi khangbadagi ilango na anuda phone do amukta pibiyu haibadagi mamanabi du anugi manakta chatkre ilango su pakhatpadagi makoina haina riba shopping mall du da yamnan thuna arumugam galunena lakli hojik mall asida film shooting tawbugi saktam ama soi khoida uhli film shooting manung sida ilangona anu mathakta leibasi urami aduga kujandai belugi miyoi singna anuna lepliba floor duda kakhat kibasisu arumugamna urami
Tan yamna chana anugi mamana biduna anuda phone du pibadagi anuga ilangu ga si wari sanarami. Ilango na anubu mamai khumjilaga makhada tuna kumthara u haibadagi anu asi ilango na haibasimak tawrami. Asumna mahakna mamai khumjinba sida gunda singsinasu anubu masak khangkidre. Makhad hek kumtharakpaga anuna mamai asi haidorakpada gunda sing asina anugi masak uthokre. Matang sida ilango na police ki miyoi amada makhoida hojik thokliba problem asi haiduna makhoigi mating pangbiyu haijarami. Adubo matang asida yamna nokningliba mana makhoina mating niruriba police asidi asengba police oiramdre. Shooting dugi damak police ki uniform setchilaga police habo oiramle. Aduna hairei ai asibu asengba maki police inspector ama mandrane. Aide makhoina shooting gi damak tanik pirakpani adomna mating ni gi hairagadi asengba police tagi mating nibiyu haidorakle. Sin asi film asigi oina khwaidigi nokningba sinduni. Shooting mafam sida gunda singduna makuta thang pairaga lepasida shooting dugi prom toriba assistant director asana gunda singdubu su makhogi shooting de yawba artist unu thokre aduna hairei nasamdu aduk changna hapsiluriba dubu karigino nakhoida aina nakhogi position haikraba natra hai thangbu chumna payune aina karam haina payu hai asumna payu aina haibe indrabadi nakhoi sel amata phangloi haijiluri arumugamna police saba asida amukasu hairei sir adom sasinaba police ni haiba ai khangje adobo gunda singsigi mamangda amutang di dhap tawbiyu haijarami. Adobo matang sida shooting gi damak police saba sing asisu koksilakpadagi police saba sing asisu loinamak changkhre. Asumna ilango arumugam amadi anu makhoi ahum si mafam sidagi chenkre. Masida gunda sing sina su chenkriba makhoi ahum sibu tanagi tawbada assistant director asana gunda singdu da shooting gi artist orebo ningduna kadai de satoribano. Aina ngasaidagi khanaw kangba makhai lauribasi nanana tadribasi karigino haiduna thattuna thamkhre. Somdana arumugam ilango amadi anu makhoi ahum si mall sidagi senthorokle. Makoina sentorakpa amadi car ka khalaga thokibasi kujandai beluna su uthokre. Som manungdana assistant director asi masin balda e thokpasi udli. Assistant director asida tairiba e asi makeup ki e nate. Kujandai belugi gunda singa phurambadagi thokliba e ni. Adubu shooting asigi director asinadi e asi makeup na taisinba e oina khankhre. Aduna director asina laura e hai makeup ki ibu asuk yamna ngangsang ngangba makhai tesiliba sibu karigino asi yaroi sindu u haina. Matang si asuki matik nokningba matang amani. Ilango ga arumugam ga napakat pa si ubada gari manungda anuna hanglai gari no tawriba mayam sibu haiduna ilango na gari su tawdida haina hairami adobu ilango na mafamda karigumba khara lotle haibasidi anuna su khanglami aduna ilango da hanglai aikhoida thokliba sibu karino nakhoi loinamak na aingonda wa amadi lotle haibasa aina khangi masipamna makse kujandai beluna thoklebra yengutu aikhoi anina lohongbada aina setnaba sarise asumna haiduna sarisi ilango da ulai sari asida anu wets ilango haina mayek saun hakli anuna makata rai ibanigi luhongba numito ai tasengna yohoningle ai ngaiba tasengna ngamdre haiduna masidagi ilango na makhoi ani hawjikmak mandir de satlaga luhonglorasi haina hairami wafam asitabada anu asi asuki madik harawjarami amadi arumugamda ilango na mandir da gari isi thongna namagi damak hairami adubu khudak tuda makhoigi gari asigi maning thangba mingseldagi kujandai beluna nongmai kapsilaklami arumugamna gari asi yamna yangna thogotlaga truck mayamna leiriba asigi marumda thawjilaga lotlami asumna tawbadagi kujandai belugi tim asina su makhoi bu ukidre masidagi makhoi satkre makhoi na satkhiba asida ilango amadi arumugam gasi soro hondoklami adubu matang sida khwaidagi thamoi soklibadi hawjik anu asidi mafam asida sigire lambi satpasing na arumugam da kari tawrabano hangi arumugam na kari su tawdi haidana mayam asibu salhankirami ilango asi asuki madik kaplami ngasai kujandai belu na kapsilakiba nongmai maruduna panbadagi anu asi sikibani ilango asi mathamoi satina kairaba misik ama haibadu oire mamang matamda anuda mahakna haikiba anu aidi nang yawdrabasu hingba ngamgani adubu ai yawdrabadi nang hingba ngamjaroi ko haikibada su ningsingduna ilango se pena kaplami matang asi yenglubada lejariba isamak mittagi pita kiba khanghongde aina su khali anu asibu tasingnamak siragatra haina adubu film asi time travel da base tawba film ama oiba maramna karigumba ohongba soidana maki lakani anu asi hingatlakibasu yai khali asumna sikraba anu asibu hingat hannabagidamak ilangona time travel device asibu on tawkre arumugam nadi maduna hena kudong tiba thokani nang madu tawgunu haina ilango bu kayara khamna bohonase adabu ilango na yaramde machine ase repair tawkraba matungdagi past tadi sangsinba yagani adabu present timeline da halaknabagi chance ti phangloi hebisi part sara thinasu makoi da haikrabani masinani arumugam na ilango bu time travel device asibu siznadanaba khanghalibasi adabu ilango na supnagi anu hingbasi pambana maram moraga mahakna mahakinu shiraba marup arumugam bu setna kolam laga mama bu arumugam da sinarami asumna mahakna device asigi travel hairibaki asida hek nambaga nakaldagi kujandai beluna ilango bu makhada kautharakle amadi kujandai beluna arumugam amadi ilango makhoi ani bu phudharami matang asida machine asidi travel tawkigidore aduna chance asi manghandanaba ilango na namduna singsilaga kujandai belu amadi arumugam yawna makhoi ahum si punna time machine asida tongsinduna travel tawkre mafam sida su makhoi si phunaba suklep lepte kujandai beluna makhoi ani sibu taptana phudharami
matang sida Ilangona Kujandai Belu gi makokta utupna thongdatlami masidagi Kujandai Belu asi longna haithakre Ilangona arumugamda Kujandai Belu bu sinana bahairaga mahakna nakal amada selakpada somdasu encounter da sikraba Kujandai Belu gi pass ki copy adu masu leramle amadi mahakna police nupa amabu thangna thillaga hatpasi Ilangona su ure masina takpadi makoina changsilakliba timeline asi February gi tang 16 2015 dani haibasi ekona su khangle Kujandai Belu na magi mida phone tawringai da Ilangona chensilaga police aduna pairam banungmai aduna Kujandai Belu da kaplami adabu mapasum dabadagi Kujandai Belu da palhogdre mafam sida su hojik Ilangoga Kujandai Belu ge pass ki copy asiga kanna phunaragle adabu hojik su Kujandai Belu na Ilango bu taptana phudakre somdana arumugam na time travel device asibu off tawsile matang asida Kujandai Belu na arumugam bu amuk phudaraga setup na thumlakpada time travel device asida pan kibadagi device asi pumsai saikre arumugam su sienkhre Kujandai Belu na magi nungmai du khullaga arumugam bu tanarakpada Kujandai Belu masamaki pass ki copy asiga Ilangoga phunabasi ure masi ubadagi mahakna Ilangoda nungmai na kapada Ilango na nungmai marudu Kujandai Belu ge pass ki copy asida oina palhankre aduna hojik Kujandai Belu ge pass ki copy asi sire aduga Kujandai Belu ge present copy asi su uphul mangbugum na mangkhre masigi maramdi time travel device asi mang takpa thokibasina maram moraga khudingmak asi masagi asengba timeline tu da loinamak hanakragani Kujandai Belu di masagi asengba timeline dadi encounter da sikrabanina mahaki copy sing asi kudak tamang kigani aduga masagi asengba timeline du da hingduna leiriba mi oiragana minute kharagi matungda makoisu soiduna maki masagi timeline du da hankigi dorebani arumugam asidi machine asina kai kibasida mathwai asuki matik wazarami makoi hanba phanglaroi haiduna adubu hojik amuk Ilango gi wakhalda karigumba masulakle aina suwaijakre makoi na singsilakliba timeline asi February gi tang 16 2015 gi nimidang dudani limit asimaktadani Kujandai Belu na encounter da sikiba aduga Rajarathinam gi office tagi Ilango na ikaiba nangduna halakiba aduga Partha Sarathiga sakhangna time travel device atubu phangkiba thodok ahum thokibadu mamangda Partha Sarathina mahaki dukan da haikiba accident tu thinglagadi time machine asi mahaki oiragani haikibadusu Ilango na ningsinglagli masidagi Ilango na arumugam bu singduna puthurakle hawjik Ilango ga arumugam ga gi pass ki copy sing asina yungawr ga thoklakpagi saktam du makoi ani na su ure hawjik arumugam su bhab tarakle haibadi makoina yu thaklaga thoklaklaba matungda Partha Sarathiga accident thokibani madugi matungda time machine phangkibani haibasi Ilango na hairi aikoina machine du phangkibadagi awaba mayam asigi horakpham oikibani maram asina aikoi masi thingba tai asumna Ilango amadi arumugam ga gi pass ki copy asina satkhra batungda Ilango na rumal amana mamai si khumjilaga manakta leramba bike mapu asina udringeda arumugam butong halaga mahakna thoraga pass ki makoi masagi copy sing asina thoriba car asita naraklami aduga car thoriba arumugamna car gi mamangi mingselda tungdagi mamai khumba nupa ani khakna bike thoraga makoi gi car asibuta narakpa man basaktam ama uki adubu mahakna leithorakpada bike tu nakanda thousand kibadagi ukidre masigi matang sini film asigi horakpa sarukta yawkiba arumugamna mahaki car gi mamang thangba mingselda ukibadu aduga matang chida sumayam da samamna basodina maki popiramgani masigi samamna basikok nambagi damak wafam amatanga thamjaramgi mamangda makoina time travel device tu phangdringeda arumugamna ngasigi saktam asi ukribadu karigino haina khanba soidana maki yobiramgani masigi maramdi time travel device tu phangdringai mamangi nimittusu aduga time travel device adu phanglaba matungda sangsilakliba ngasigi nimitsisu sab manaba timeline amada oibasina maram murga hairiba angakpa thodok asi mamangda arumugamna ubani marak asida bike tongliba arumugamna bike thoriba Ilangoda yamna phajarabu hangkaya amusu hanglai madudi machine asi aikoina phangdragadi kamdauba Ilangona khumlai machine du hek phanglubadagi aikoi karbar tawbu hawkibani aduga aikoi su present timeline da hankinabagi upai leitabani arumugamna amuka songlai hoine pharene adubu machine du phangdragadi aikoi kamdawna present timeline da hangedoribano Ilangona su khumlai machine du phangdragadi aikoi su pass ki timeline sida lereroi aikoi gi asengba timeline du da ngasidagina tha ani gi tungda soidana maki leruragani arumugamna amuka hanglai adudi aikoi gi punsi sida tha ani du da kari kari thokhrabagi Ilangona aisu khangde hana khumlai makoi ani na time machine asibu sizinaduna time travel tawribasi tha ani sure haibadi February tha dagina April tha phawbagi matamni makoi na hojik leiribasi su February gi timeline dani aduga makoi gi asengba timeline na April da orugudoribani adunadi makoi na tha ani si timeline khara da hanjin travel tawraga leirubasina makoi gi asengba timeline da leiriba copy sing asida tha ani sida kari kari thokhrabagi haibase makoi na khangba ngamdaroi asumna hawjikti Partha Sarathi amadi arumugam makoi anigi gari asibu accident thokan ngidoriba bike asi Ilango amadi arumugam nang hektang thattuna palhan kiba asina maram oraka thokadaba accident adu makoi na kalhore masina maram oraka hawjik accident thoktrabanina makoi na time machine adu su phangdre Ilango gi asengba pass ki copy asina yungaurga anuda anu nangna haibu khudingmak ai tawragi haina haibasi aikoida amuka suhali
Asumna haujikti ilango amadi arumugam makoi annigi hakchang asisu ngasai mamangda kujandai belu da thokiba adugumna ufulgumna saithokpa horakle masigi maramdi ngasai time travel device adu amang ata thokiba asinani asumna haujikti wari asi present timeline da amuk lakle thokriba pumba si ilango dadi mangda thokpa sap manakre ngasai mamangda thokriba thoduksing asi magi kokta khara-kharadi ningsingli amadi mahakna ka adu da sum yenglakpada lei pareng ani yaliba sisu ure mahakna mahaki ka gi thong si hangdoklubadadi ngasi asi luhongbagi thoram ama leramle pumna maksi urga mahak si gyan taba ngamjiramdi mahakna asum thoklakpana kainana kebagi leireba ka asi thong hangdoklubadadi anu asi yamna ningthijana keduna leibasi ure anu uzabada ilango asi haraubgi ngamkhai lekidre amadi mahak ngakpusu phoromi anu na harai nangdi hojik phobulu sindribara haiduna ilango na yamna ngakna anu gi mamaida nungsina nalakpada anu na kari tawrabagi haina hanglei harau manbana ilango na anu bu chena konsilli mokoi anigi matawsida ka adu leramliba mayamdu ikaiduna thoki anu na ilango da nangbu kari tawrabagi haina hanglei masdagi ilango na anu da nakhoi babana conference hall dagi aibu tanthorkiba nimitagi nimidangdagi tha ani sida kari thodok thokibagi haina hanglei ahanbada magi wahangsida anuna ilango na mangonda phagi tawduna mahakpa laknariboi khalui adubu ilango na wasaktuna harai ai tasingna hokiba tha ani sida kari thokhrabagi haibese tasingna hak ningsingba ngamdre masidagi anuna harai numitagi nimidangda nangna ingonda phone tawraga aina piba thabak khudingmak tawragi hairaki adudagi nahak aigi marup amagi company da thabak tawki matungda nahakna puthorakpa nahaki oiba business idea singda company gi manager na nahak posuki matik thagatki madugi matungdagi nangbu babana yaduna ibani luhongbagi matam lepki aduga yengu aina setliba sari asisu nahakna khanbikibani haibu wari si anuna ilango da liduna khanghalami ilango se asuki matik harauna hanglami adudi aikhugi punsi sida karigumbu khudongthiba amata thokidabra anuna su thokide harai matang sida ilango gi mamana su ka asida sangsilaklaga nangdi hojik phobolu sindribra mayamna nangbu ngaina hore hairami matungda company gi manager du su laktuna ilango amadi anugi luhongba sida haraubu phongdoklami adubu ilango nadi mahaki company gi manager asigi masak khangdre aduna mahak asibu kanano haina anuda hanglami anuna nahaki company gi manager duni haina masak taklami ilango na manager du gi makhut soklami ilango gi angakpa mataw asida manager du su ngakpada loikre aduna anuda hanglai aigi marup sibu kari tawrabuno haina anuna khumlai wahang amata hangbiraganu sar madi haukiba tha ani sida kari thokhrabagi haibese amata ningsingdre yi haiduna mahaki wa asitarga manager asi atuki matik ngakna harai nongma nini gi wari kawbana makhalamani adubu aigi marup sidi tha ani gi wari pura kawrabra haiduna tanja sida yamna nungaiba mana arumugamsu ilango gi manakta singsilakle ilango na harai problem amata thoklamdre ngasi si aigi luhongbu oiramle haiduna arumugamna su yamna harauna harai nangdi ngasi tang hongdoribra aidi hanana honglamle haiduna tu ada famlibasi aigi nupini haiduna mahakna mahaki nupigi masuksu taklami asumna haujiti yamna saungna ilango ga anuga sil hongkhre makoina satkibada arumugambusu makoiga lenena yaurami hojik makoina lakpada mamangda thetkiba kujandai belu sikibagi poster adu urami aduga makoina time travel device phangkiba mafam dusu urami matang sida arumugamna ilango da harai mechindo nangi nakuta leram labadi kaya da nungaijaram gadaba ilango nasu yamna chinglem na khumdai aigi punsi sida asumnabu shanti phangna nungaina hingba ngamgani hairabadi ai karigumba makhalamati mechin pamdre ngasigi asumna nokna khena harau tayamna leibasina angakpa mechin kaya gi mapu oibadagi masina hena mamal lei haina haraglami makon ngangnariba wa sida anudi bhap ta da bahibadu oikre aduga hojik partha sarathina magi voice command sa laiba gari de thorga lai arumugamga ilango ganadi partha sarathi bu masak khangi adubu partha sarathina di makoi ani bu masak khangkidre arumugamna amakasu ilango da hanglei mechindu aikhoina su phangdre adudi kamdoram gani haina ilango na harai aikhoina phangdrabanina masu masagi asingba timeline du da hanjaram lagani haina adubu hojik film asigi post credit scene amuk aikhoida ulai ngasai 2065 tagi 2015 gi matamda time travel to honkiba time machine adusu second tara gi countdown aman loiraba matungda 2065 ki timeline da muk halakli asumna time travel device asigi experiment asi mai pak gi saktam si utlaga yamna fajaraba miya mukok ngawhaliba film asi matang asida lusilli film asibu yengliba ikoida piriba pawjeldi aikoina ahenba nungaiba pamlagadi maduga manaba ahenba wabusu phangani time travel device asigi matengna past ki matamda time travel tawsilaga aikoina madugi timeline da asoiba matawruba haibasi madugi fall aphaba khak oiroi maram asina aikoi miyoiba amadi lengli palibu khudingmak asi mapu mahakna sembiba nature na piba aikoigi isagi asingba timeline asida harau tayamna masibu enjoy tawba asina khwaidigi afaba oi haibasi film asina aikoidi khangali asumna yamna fajarba film asi matang asida losile ngasigi ai hakki explanation asi kamdo bagi haibudu comment section da ibiramu pomna makpu amuka na Malem Yai na khoramjari